Maruiba Pau North-East Frontier Circle की Commissioner Sumit Chingal na passenger service होने None railway station Yangsin Cray. Kurumjari ISTV की पाव में ताबीर पेसिंग बुताराम नौकरी होजी पाव संतोन पिजरी. North-East Frontier Circle के Railway Safety Commissioner Sumit Chingal na luchingba team amana passenger service होने None railway station Yangsin Cray. Tim asina nonege Tingau railway station yangsin bakaloinana makatana Khongsang railway station su yangsin gani. Athuba matamda matam khara lepluraba passenger service train amuk nauna hauragani haibagi thajabasu railway commissioner asina phongdokhi. North-East Frontier Railway gi makada hauzik su Lamding division dagi port puba gari sing thoram aduda South Andaman gi DFO Ashwin J Parihar Experience Andaman Tour Private Limited ke logistic manager Rajsekhar amade imagi thomi ke ana sarukyaki thoram aduda wangang laduna Ashwin J Pariharna Asigumba Manipur ge Puariga Sagon Nariba Mount Manipur Sida Imana Commemorative Board Amathamba Ashina Andaman Amati Manipur Anigi Puari Singh Haurakliba Tungi Mirolna Mamutana Khangbangam Lagani Haiki. Through this board, we would also like to highlight the role played by Manipur in the freedom struggle of the nation, in honor of which the Government of India renamed Mount Harriet as Mount Manipur in October 2021. This board, as we believe, will serve as an educational and motivational medium for tourists, historians, students, and patriotic citizens visiting the site from across the country. We declare that the board is eco-friendly in nature, and we assure you that the efforts made by IMA Trust is aimed to contribute to our journey towards nation building by performing our fundamental duties with selflessness and pride. Haukiba January mangage ayuk angan bada Bisnupur district ke nganu kongi lanjen narkraba yum amada bom pokai handuna mioi ani asopan nangan kiba thaudok adubu lup kayana yaning daba phongdorakli khushem gi oiba kanglup ki irang da lanjen nakraba singi mayumda sakti leiraba bom kaya pokai handuna mijam miyambu asopan amadi aki akhang thon kiba thaudok adu terrorist ki thongi haina Committee on Human Rights Manipur kohorna akan bamong da condemn tawri asigumba mijam singna leinari mafam amada sakti leiraba bom siznatuna asopan aki akhang nanghanduna target torupaki thawong asi asengba terrorist ki thabakni amaromda mafam asida khulai paibadi lairadana micham miyam amata changhandana Indian Security Forces na khurak hangdana leiduna ngak seliba jaga asida matau karamna bom pokai halakhibano haibasi yamna chingnaningai oi India government na thodo asigi daita lofam thoi miyambu ngakpi senbiba amadi aki akhang tujungbadagi mihat mipundagi ngakthokpa haibasi makoigi mathongni India si ICCPR ICESCR Bills of Rights ke signatory oibada natana international laws sing ase rectified tawkrabani loinana Geneva Convention 1947 su Indian Parliament 1960 da enact tawkrabani thaudo si India government na thigatuna matik chaba action lokhatkadabani hairi Amaromda thokiba thaudok adubo Manipur ima Kangleipak Maitai Leibak nasu akan bamongda yaning da phongdoktuna kuki singna maitai ki mathakta hatpa yummai thaba torukpadagi tampakta changjafam lauduna leiriba maitai IDP singbo ngarang nahan tamayumda changnana ba piar lengak na ayaba piduna changbada ngairingaida kuki singna nongmai bom kapsinduna asopan nanghanba Manipur imana akan bamongda condemn tawi athubada terrorist singbo action lokhatlu loinana athubada Manipur da NRC Act hana paikhatlu mitop khanto kuki jogi CS oluchingba sing FIR palaga logi chairak pi haire Amaromda Manipur State Council Communist Party of India nasu Saiton gi nganu konda bomb attack chathaduna micham ani shon kibabo akan bamong da condemn torkli thaudo simyam gi hak khongoi naba manba amasung ain ngak nanaba gidamak tawpham thokpalenga ki thabak mapung phana tawkhidaba we ain thugairakli ba miyo singbu ngak senba manba thawong utli miyambu apangba siduna duty da labor security personnel singa ungkhatna halaga responsible authority na lot laga laibagi majat mayek sengna uri
Lengak pairiba makok thongba singna mathau phajana pangthokpa ngamdraba officer singi mathakta action lokatpa natraga makhoi masa moral ground da pham thadoklaga maramdamda halan khiba changi haiki hauji paugi marathana temba bre amatang lominasi Sangai tutorial kwa kathel ki class 9 amasung 10 foundation course ki class lakliba January manga lishingani kunga tarukta ki hauzaragani matam sangna da ki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol ki tamak sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Dada Yeme makigano azab thammo sigi yumse next time tina checksin na laksilaga thamlo banine Dadarang se juhar habaga amta kidrabo asumna mayamna machal bok na option lugum masigi yumasibu asoya ngan kokadabagi next time tina ngap seli next time ti jor habati ngak tokna ba sembani zaman technology si na bana concrete ka tokna tina ba matamda kapam ng amuk hena angle adli next TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule Takimatunga muka na taram nokseri makhata ba pauda Moirangkhom Boys Club ki nifugomdoi suba mapokumon numit thoram Moirangkhom Saugaijam lampakta pangthokre thoramadуда RK Bhubaneswar Saugaijam Lengak Lembi Spastic Society Manipuri Secretary Laishram Tokendra Riki Amadi President MBC Chandam Surjit na Chingbana Atoiba Mitung Sing Oina Sarkyaki Tharungi Sarukama Oina Cultural Program Kaya Su Utkibaga Loinana Class 10 Amadi 12 Amadi Sports Kilam da Mangjil Tharaklaba Mahiroi kaya ama yauna punamioi tarukta club ki maikaidagi Meritorious Award piduna ikai khumnabutki Thoronga mari lainana Moirangkhom Boys Club ki President Chandam Surjit na phongdokhibada club asina hodorakpadagi sana khotnabagi lamda achauba thodang kaya lauduna international level phawgi sanare kaya puthokre club asina laikai asigida natana COVID-19 ki matamda su achauba mateng pangbaga loinana lamda masida thokliba irang asiga mari lainana club sing asi punsinana khonabada su achauba thodang kaya lauki relief camp na chingba kaya hangdokhi masida club asina su achauba thodang lauduna relief camp ta leiriba miyam gi mateng pangduna lakli laikai asigi sanafam lampak phajana leire adubu sana khotnabaki lam asida laikai ste leiriba angangsing thawai yauna thorakpa kaya udri mama mapasing nasu angangsing adu phajinduna thambagi mahut ahangba matamda sana khotnabaki lam asida khara thadok pirau laire khakta tambana yaraktre hojikti NEP 2020 ki matung ina hogalakliba angangsing asi lairik laisu khakta natana atai hiram khudingmakta makhoina pamliba haijaba aduda chalhalu haiki sana khotnabana mayai kaba jinjaktagi su lapthokna leihanba ngamli maram aduna pigliba angangsing asibu sana khotnabagi lam asida chingsinbiba mathau tai haiki Masigi club asi linkhatkiba asi 1983 gi January gi taretta ikhang khawdra linkhatkibani haidana club siba hodokkiba football player oikiba sing desu ngasi di kya udre ahan madadi sanabagi hobani adubu club abcd basi grassroots level gi CEO so mani sidagi horakkado ni mathang CEO so byamse aduna thawdang yamna lei sanaba khaktada natte sina local club amu oirabasu ya school apun no gi chaawna lei aduna matang gi matamgi matungina thawdang kya lawri club asina hojibo letra lawri adu matung desu Lebaki thodo watu tholopo matamda amukasu lawbigani haina koi adum asa tawda khanjaraga leiri aini isai naw sing matung tarakpada thokubigado singsu moju law sinaraba koina vice president gani law gamchanu ni shoda su thawdi jagani
BDF singna taliba maram chaba demand sing ase lengakna thuba matamda pithokpiu madu natrabadi BDF singi khongjangda wangu nauda khongi maira paibi singsu saruk yarakpa yai haina lauthorakli iramasigi matangda wangu nauda khong maira paibi publicity secretary Sanaujam Ongbe Sanahan Devi nauda khong ward number 1 na wapam kaya phongthorakli Manipur government na isa sing na taliba demand sing asi bibi da bataragadi wangu nauda khong maira paibi amadi Manipur gi maira paibi punna makna pullaga akan ba khongjang changsilakani athubada demand sing asi pithok piu makhoi gi demand sing asi bi da bataragadi kaigumba thabak lepkhiba taragadi akhoi red zone da leiri bai khoi sing karamba phibam da leigani Roshilakpada marueba pau amkana pichari North-East Frontier Circle की कमिश्नर सुमित सिंघल ना पैसेंजर सर्विस हाउनबगे नॉने रेलवे स्टेशन यंगसन ट्रे हौजिकी ओइनदी ISTV ने पिजबा पाउ मतंग सलु जरे मिंग ताबिर सिंबा